Ma'am Thaibong cha lao se Thaibong lai re Thaibong wau ta ba Thaibong ni ma'am jam haw ba Thaibong ni akoi Tripura na jam pam ja ba tanu chu cha ro lao mayam Thaibong se cha ge na tawba matam da tanu do phone tawre adu na ni ma'am daina tanu su lak cha ro hai do tanu pam bro Thaibong lao cha se ahaw bini chako lao bi ma'am sini Thaibong se jam hawe ado chabadi kuire apet pidi ado chakau labidi ngasina fast ni chadrise duki matik hawe thomchu thomi machuchu phajai mahau jam lai ma'am garam sai rak chabado chaba se ma'am dadi haijararoi haidi uchararoi ge haibani ma'am sathina hawe Thaibonggi mukbang tawgadabani ma'am wow tani chaningdaba minadi ubada tallida haini ko ma'am Thaibong simo hawbani sude chakau laubise adu kanagumana su apetpasu pamiko aidi asini heli pamba ma'am aduki matik hawe ma'am chanarapo ma'am di Thaibong se aidi chakau laubi sigumba se aidi jam pamde ma'am hawna chajai mayam su mahau jengbiu ma'am jamna hawbani hanagi ase real natural fruit haibase karim jawdrabani masida haibidi chemical kari ka jawdrabani ado atayna haibidi hidak hapaga palhanbadugumba nateba natural gi oiba ponneba mathomta palaga mathomta oijaba haitare akhoi sem saraga kayka hapaga do panba nateba sise natural oibani kaim jawdaba ma'am leibaki masana phangjaba sara haitare ko masana phangjaba do aduna palakpa fruit ni mahusagi fruit haitare ma'am jamna hawba jak fruit yam haw thank you ma'am bye bye mathai video de unase